नुंसीरब इस्लिनाउसिंग ngasi de khoi punna ikhlas ki matang da lakpa hadising punna khangminasi Hazrat Abu Hurairah radhiyallahu anhu na hai Allah ki Rasul sallallahu alaihi wasallam na hai birami taseng namak Allah taala na nakhoi gi saktam amasung nakhoi gi mal sing bu yengde adu moi namak nakhoi gi thamoi amasung nakhoi gi amal sing bu yengi nungsira bisilinaw sing Allah taala na nakhoi gi saktam amasung lan thum sing bu yenglaga yabi bagi warep tawde tawigum basung nakhoi gi thamoi de leiriba ikhlas amasung amal sing adu yenglaga yabi bagi warep lawi Hazrat Umar bin Khattab radhiyallahu anhu hai aina Allah ki Rasul sallallahu alaihi wasallam dagi tazawi amal khudimak niyat ki makha poli miyoi bana mahang niyat tawriba adu khak phangani maramasina kana gumana Allah amasung maha ki Rasul na yabinaba hijrat tawi haibadi masinatan atopa maram amat laite adu werabadi maha ki hijrat adu Allah amasung maha ki Rasul khakki oigani haibadi hijrat adu gi sawab phangani aduga kana gumana dunya gi apamba magi natraga kana gumbi nupi amaga nikah tawna bugidamak hijrat tawrabadi maha ki hijrat adu Allah taala amasung maha ki Rasul gi oiraroi hijrat adu maha ki atopa apamba adu gi oikragani Hazrat Abu Hurairah radhiyallahu anhu na hai Allah ki Rasul sallallahu alaihi wasallam na hai birami qiyamat ki numitta miyoi besingu makhoi gi net ki matung ina haugat han bigani haibadi miyoi khuding makta makhoi gi net ki matung ina hisab tawgani Hazrat Aisha radhiyallahu anha na hai Allah ki Rasul sallallahu alaihi wasallam na hai birami lanmi khongbu ama kaaba da landana ba lakani makhoi pum magudul lamhang amada yorak bada leinung dunam sin khigani Hazrat Aisha radhiyallahu anha na hai aina hangatsai ho Allah ki Rasul pumna makbu kamdauna namsin gadawri banaw mafam aduda lalo litik tawba masung lanmi khongbu aduda yaudu miyoi kaya sulairam gani Nabi Karim sallallahu alaihi wasallam na haibirak pumna makbu namsin khigani aduga makhoi gi net ki matung inna haugat hangani haibadi qiyamat ki numitta makhoi gi net ki matung inna makhoi gi hisab tawgani Hazrat Anas bin Malik radhiyallahu anhu hai Allah ki Rasul sallallahu alaihi wasallam na hai birami nakhoi na Madina da aduguma miyoi khara thamlami madudi nakhoi na challiba lambi nakhoi na tawriba khars kuding makta amasung nakhoi na tamda samduna challiba kuding mak adugi sawab nakhoi ga punna phangminnagani sahaba radhiyallahu anhum na hangatsai ho Allah ki Rasul makhoi di Madina da leihauraga aikhoi ga punna kamdauna sawab phangminnaga dawri banaw Nabi Karim sallallahu alaihi wasallam na haibiragi makhoina nakhoi ga punna sanminnabagi niyat tawi adubu uzarna maram oiraga leihaubani nungsira bisilinaw sing kana gumana amal lama tawge haina niyat tawrabagi matungda karigumba uzarna maram oiraga amal ladu tawbangam haudrabadi amal ladugi sawab adumak phangani haiba hadis sharif asidagi khanglei Hazrat Ibn Abbas radhiyallahu anhuma na hai Allah ki Rasul sallallahu alaihi wasallam na hai birami Allah taala na afaba masung phatta basingi maramda wareb amma farista singdi ihli adugi matungda madugi sandok pasum na hai birami kana gumra afaba tawna baniyat tawi adubu kari gum maram mamadagi tawbangam haudrabadi Allah taala na mahakim manakta madugi mapung phaba neki ibi amasung karigumba mahagna net tawraba matungda afaba thabagadu tawrabadi Allah taala gi manakta neki taradagi satret phawbat nattana madudagi ahen basaruk kaya ibi kana gumana fattaba thabagama tawna net tawi adubu mahagna thabagadu tawdrabadi Allah taala na mahaki manakta miyoi adugi mapung phaba neki ama ibi maramdi mahagna fattaba thabak tawdriba adu Allah buki ba maramdakini amasung karigum niyat tawraba matung guna adu tawrabadi mahakidmakta Allah taala na guna amakak isli Hazrat Abu Hurairah radhiyallahu anhu na hai Allah ki Rasul sallallahu alaihi wasallam na hai birami
बनी इस्राएल की नुपा मना मसागी थमोइदा आई ngasi ahing di lot na sadaka tauge haina ningje asumna ahing di lot na sadaka gi mal purga thoglagi aduga khanghaudabadagi huran ba amagi makhutta piki ayukta miyam na huran ba amada sadaka tauramle haina lon rakhi sadaka tauri ba mi aduna hai ya allah huran bada sadaka tauram ba asidasu thagachari ba punmak naha khakkini maramde karigumba mahangondagi hena fattaba mi da piram labadi aina kari tawbungam gadi mahangna amuk hanna ai ngasi ahingsu sadaka tawgani ngarange du di mangkhre haina niat tawi ahing aduda sadaka gi mal purga thoglagi khanghaudabadagi oktabi nupi amada sadaka du piki ayukta amukasu ngasi ahing oktabi nupi da sadaka tawramle haina lon rakhi mahagna hai ya allah oktabi nupi da sadaka tawramba asidasu thagachariba punmak naha khakkini aigi laldi masigi damak matik phawba chadabani adugi matungda ahumlak suba oina ngasi su sungsoi soidana sadaka tawgani haina niyat tawi asumna sadaka gi mal puraga thoglagi aduga madusu khanghaudabadagi ina khunba mioi amagi makhota piki nongalaga ngasi ahingsu ina khunba mida sadaka tawramle haina lon rakhi sadaka tawriba nupa aduna hai ya allah huran ba oktabi nupi amasu ina khunba mioi singda sadaka tawkiba asidasu thagachariba punmak naha khakkini aigi laldi asiguma mioi singda piba fawa matik chadabani nupa asigi mangda hairaklami nangi sadaka kabul oikhri nangi sadaka huran bada tawhanbadi mahag huran bagi hainabi thadoglaga toba tawruknabani oktabi nupi da sadaka tawhanbadi mahag phattaba thabaktagi toba tawruknabani maramdi oktaba thabak tawdrabasu allah taala di pinabi haiba uraga awanba lakani amasung ina khunbana madudagi paratam janabani allah taala gi banda singna kamdauna lotna sadaka tawi masigi maramdagi mahaksu allah taala na mangonda pinabi riba mal adu mahaki lambi da khars tawnabani nungsirabi silinaw sing allah taala na nupa adugi thamoi sengba maramna sadaka ahumak kabul tawbiki Hazrat Abdullah bin Umar raziyallahu anhu man hai Allah ke Rasul sallallahu alaihi wasallam dagi aina taza hui nakhoi gi mang da hau khraba ummat ki miyoi ahum lang phaisan minarami chatna ahing oisilak padagi ahing yairek naba surung amada sanglami tanja aduda ching dagi nungpa ga matarak laga surung adugi mamai khumjin khirami masi urga makhoin hainai nungpak asidagi hingnabagi damak aikhoi isa gi afaba amal singi mateng loduna allah taala da dua tawsi asumna makhoina masa gi amal gi mateng na dua tawrami makhoi gi manung dagi amana haijai ya allah nahang na khangi aigi ima ipa yamna ahal oirami aina aigi nupi angang amasung minai singbo makhoi dagi hana sangom pithakide nongmadi ai kariguma pot ama thibada lamna chalami aina halakpa matamdadi ima ipa ani maktum khiramle adu oirabasu aina makhoi gidamak sangom summi sangom adu tengota haplaga manakta sanglakpa matamda su tumlami aina makhoi ba hodokpa pam khidei aduga makhoi dagi hana nupi angang amadi minai singba sangom pithakpa su pam khide aina sangom gi tengot khudna pairaga makhoi gi lukhumda makhoina mikap thoklakpa ngairami asumna ayuk oirakhi amasung makhoi su mikap thoglakhi aina makhoi de sangom pi matam madu de makhoi na numidangi sangom madu thakhi ya allah karigumba ina masigi thabaga sinha khakna yabi nabagi damakta tawkhibo oirabadi nungpa ga sigi maramdagi tariba waba asidagi aikhoi bu kai thokpiu nungpa ga du khajiktang ling thokhi tawigumba sung maduna mapanda thokpa yabadi oikhidi Allah ke Rasul sallallahu alaihi wasallam na haibiraki ani subanu pa aduna dua tawi ya Allah ai ge chachagi macanu pi amalerami aina ma bu khwai dagi hena nungsi jarami aina nongma mangonda thamoi gi apamba tauna ba khalami adubu mahagna yakhide mamai thangda matam mamalaki haibadi
kum kangba maramna mahak aigi nakta matenggidamak lakpa taki aina mabu achikpada aiga phangnanabagi sartada dinar samaga kun piki mahakna su yarami mahak aigi khudumda leirami isagi apamba pangthokadaba khajikta ngairaba matamda mahakna hairaki ai nangidamakta mohor izzat asi lana sijinnaba halalni khande masi tabada isagi aranba wakhal adubu thadokjaki amasung mangondagi lathokjaki tawigumbasung ainadi mahakku pumnamaktagi hena nungsijaki aina mangonda pikhiba dinar adusu thadokre ya allah karigumba aina thabagasi nahagna yabinaba khakkidamakta tawkhibu oirabadi aikhoibu awaba sidagi kanbiyu asumna nungpagadu khajiktanga handokhirami tawigumbasung madunasu mapanda thokpa yabadi oikhide ahum suba nupa aduna thwa tawi ya allah hazra suba miyoi kharbu aina thabak suhalli aina pumnamakki khusumal pikhi adubu miyoi amadi khusumal lawdana satki aina mahakki khusumal aduna कारबार तौजखी मदुदगी माल यामने हेंगलम मतम खरगी मतुंगदा नोंगमदि नुपा अदु लागलम्मी अदुगा हायरगी अल्लाह गी बंदा आइगे खुसुमल पियु आइन हाय मफम मसिदा नंगन उरिबा उट सन हमेंग अमसुंग मिनाय न चिंगबा पुमनमक असि नंगी खुसुमलनी हायबदि नंगी खुसुमलना कारबार तौबदा सेंदोंग असि फंगबनी mahang na hayragi ho Allah gi banda phagi tawganu aina hai phagi natte aseng ba aduni asum na ina sandok na hayraba matungda ma loina pukhre amata thamlamdre ya Allah karigumba ina thabagasi naha khakna yabina ba tawjakhibo oirabadi aikhoi da tariba awaba si kai thokpiyu adudagi nungpa gadu punna handokhirami surung mamai hangkhirami amasung makhoi loinamak mapanda thoklakhi Hazrat Abu Qabsa Anmari radhiyallahu anhu na hai aina huzur sallallahu alaihi wasallam dagi taza hui aiha kasam chargo afam ahum bayan tauge adugi matungda nakhoi da akhanna bu afam amaga haige madubu jackson na sena kasam charga haige da afam ahum adudi ahanba kanaguma bandana mal sadqa tawbuna mal hantharoi ani subana kanagumado otpi naibire amasung mahagna miyot maisa aduda sabar tawrabade Allah taala na sabar adugi matingdagi mahaki izzat hengat hanbigani ahum subada kanagumana miyamdagi nibagi thong hangdoklabade Allah taala na mahakidmak lairabagi thong hangdokani adugi matungda Allah gi rasul sallallahu alaihi wasallam na haibiragi ayu afama matake masibu kauthokanu dunia da miyoi makhal mari lay ahan bada kanagumba mabu Allah taala na mal amasung ilma pinabi mahangna masagi ilma gi matung inna masagi mal gi matang da Allah taala bu kijai mahangna yadaba mafam da khars taude mari mata sing da khars tawi amasung mahangna masimasu khangi madudi mal asi Allah gi hakni maramasina mal adu afaba thabak sing da khars tawi miyo yasi kayamat kinumita khwai dagi hena faba thak da lairugani ani subada kanagumba mabu Allah taala na ilma pina bi aduga mal de pina bi de mahangna net jumna wakhal tawi haibadi karigumba ingonda mal lairabadi miyo yasigumna aishu afaba thabak sing da khars tawgadabani Allah taala na mahakid niyat ki matung inna mahagonda su ahan ba miyoi gumna sawab pi nabi asumna makhoi anigi sawab chap managani ahum subada kana gumba amabu Allah taala na mal pi nabi tawi gumba sung ilma di pi nabi de mahang na masagi mal bu ilma leitaba maramna aran ma mafum da seasonai mal adugi maramda Allah taala bu kide mari mata da su pi de mal adu da Allah taala gi hak lay haiba su masak khangdi miyo yasi kayamat kinumita khwai dagi fattaba mafam da lairugani mari subada kana gumba mabu Allah taala na mal su pide amasung ilma su pide
महागना वाखल तवी करीगुम्बा अइंगोंदा माल लैरबदी अइसो अतोपा मी हाइबदी अहुम सुबा मियोय असिगुमना अरानबा मफमदा खर्च तौगदबनी महाकी नेट असिगी मरमना गुना फंगनी अमसुंग महाका अहुम सुबा मियोय असिगी गुनागा चम मानगनी हाइबदी अफबा नत्रगा फत्तबा थबक तौबदा सवाब अमसुंग गुना फंगबगुम नेट की मतुंग इनसु सवाब अमसुंग गुना फंग मदीना की मियोय अमन हाय हजरत मुआविया रज़ियल्लाहु अन्हुना हजरत आयशा रज़ियल्लाहु अन्हा दा चिठी अमिरमी अमसुंग हाइजरगे यामना सांगदबा अतेन मनसियत अमता इरगा इंगोंदा थाबिरगो हजरत आयशा रज़ियल्लाहु अन्हा ना सलाम तौरबा अमसुंग अल्लाह ताला की मतिंग मगुन थागलबा अमसुंग नबी सल्लल्लाहु अलैहि वसल्लम दा दरुद की खुदोल तमलबा तुंग दीरगी अइना अल्लाह के रसूल सल्लल्लाहु अलैहि वसल्लम दगी ताजा हुई कनागुमना अल्लाह ताला न याबीन बहोनबदा मियाम की असावबगी वाखल तौद्रबदी अल्लाह ताला न मियाम न सावखिबगी अमांगबदगी महाकबु सेन नबिगनी अमसुंग कनागुमना अल्लाह ताला न सावखिगनी हाइबगी वाखल तौदना मियाम बु हराव हंदुना लैरबदी अल्लाह ताला न महाकबु मियाम द सिन्न दोगी हजरत अबू उमामा बहिली रज़ियल्लाहु अन्हु हाय अल्लाह के रसूल सल्लल्लाहु अलैहि वसल्लम न हाइबिरमी अल्लाह ताला न अमल सिंग मनुंगदा महाखक की अमसुंग महाखक न याबिनबगी अपामबदा तौरिबा अदुतमक कबुल तौबी हजरत साद रज़ियल्लाहु अन्हु हाय अल्लाह के नबी सल्लल्लाहु अलैहि वसल्लम न हाइबिरमी अल्लाह ताला न उम्मत असिगी मतेंग मखोयगी हई सिंगबगी मतुंग इन तौदे तौइगुंबसुंग मखोयगी असोनबा फिबम फत्तबा मियोय सिंगी दुआ नमाज अमसुंग मखोयगी थमोय सेंगबा अदुगी मरमदगी तौई हजरत अबू दरदा रज़ियल्लाहु अन्हु हाय अल्लाह के नबी सल्लल्लाहु अलैहि वसल्लम न हाइबिरमी कनागुमना तुमनबा मसागी फमुंगदा काखतबदा अहिंग हौगलगा तहज्जुद नमाज सोनगनी हायना नियत तौई अदुबु तुमनिंगबना हेनबदगी मिकअप थोखिद्रे अयुक ओइरमले अदुबु मागी दमक्ता तहज्जुद नमाज की सवाब इबी अमसुंग महांगना तुमलिबा अदुना मपुगी माइकैदगी पीनबिबा खुदोलनी हजरत ज़ैद बिन साबित रज़ियल्लाहु अन्हु हाय अइना अल्लाह के रसूल सल्लल्लाहु अलैहि वसल्लम दगी ताजा हुई कनागुंबगी अपांबा दुनिया ओइरबदी अल्लाह ताला न महा के थबक सिंग द चरांग खोइरांग नहली हाइबदी महा के थबक खुदिमक्ता अवाब मायोग नहली लैत लायरबगी अकीबा महा के मितमांग द लहली तविगुंबसुंग दुनिया मागी लाइबक्ते ईदुन लैख्रबा अदुखक फंगनी अदुगा कनागुंबगी नियत आखिरत ओइरबदी अल्लाह ताला न महा के थबक खुदिंग मक्त लाइहनबी महा के थमोइबु पेंथोकपा ngamhali अमसुंग दुनिया पिक्चर नोनजदुना मनाक्त लागी हजरत ज़ैद बिन साबित रज़ियल्लाहु अन्हु हाय नबी करीम सल्लल्लाहु अलैहि वसल्लम न हाइबिरमी लमचद अहुम की मरमदा मोमिन की थमोइबु थरुम थंबा मदी खयानत तौबन चिंगब फत्तब मकल खुदिंग मक्त के सेंगलै अहान बदा अल्लाह खंगन याबिनबा अमल तौबा अनि सुबदा लुचिंग बसिंग दा अफबा थवंग चटपा अहुम सुबदा मुसलमान सिंगी जमात का लोइनन लैबा मरमदे जमात का लोइनन लैरिबा मियोय सिंगदी जमात की मियोय सिंगी दुआ सिंगना माइकई खुदिंग मक्त क्वेश्चन दुन लै मदुगी मरमना शैतान के फत्तबदगी हिंगी हजरत सौबान रज़ियल्लाहु अन्हु हाय अइना अल्लाह के रसूल सल्लल्लाहु अलैहि वसल्लम दगी ताजा हुई थमोय सेंगबा मियोय सिंगी दमक हराव पाउजेलनी मखोयदी अमम्बगी थाउमैनी मखोय अदुगी मरमदगी कल्ल कल्लब खुदोंग थीबा कया कायथोकपी असलम सागे की हजरत अबू फिरास रहमतुल्लाह अलैहि नहाय कनागुम मना अल्लाह के नबी सल्लल्लाहु अलैहि वसल्लम बु कौरग हंगचै हो अल्लाह के रसूल ईमान हाइबसी करिनो अल्लाह के रसूल सल्लल्लाहु अलैहि वसल्लम ने हाइबरगी ईमान हाइबसी इखलास नी हजरत अबू उमामा रज़ियल्लाहु अन्हु हाय अल्लाह के रसूल सल्लल्लाहु अलैहि वसल्लम ने हाइबरमी लो न सदका तौबना अल्लाह ताला की असाब बु मुथली हजरत अबू ज़र रज़ियल्लाहु अन्हु हाय कनागुम्बा मना अल्लाह के रसूल सल्लल्लाहु अलैहि वसल्लम द हंगचै कनागुमना अफबा अमल तवी अमसुंग मदुगी मरमदगी मियाम न महा की मतिंग मगुन थागले असिगुम मियोयगी मतांगदा ताकपियु महाग अफबा अमल तौगी सवाब फंगद्र मियाम न मागी मतिंग मगुन
थागलिबसि मीना उनब तौबद चलोइद्रा अल्लाह के रसूल सल्लल्लाहु अलैहि वसल्लम न हाइबिरकी मसिदी मोमिन न थुना फंगजब हराव पाउजेलनी नुंसिरबे चिलिनावसिंग हरावबा अमना आखिरत किनी अमसुंग हरावबा अमना दुनिया द मियामना महाकपु थागतनरिबा अदुनी मौंग सिमी अदुगी नेट अल्लाह ताला खकना याबिनबा ओइरबा मसागी मगुन मियामना थागतनबा पामद्रो मतमदत ओइगनी हजरत साद रज़ियल्लाहु अन्हु न हाय अल्लाह के रसूल सल्लल्लाहु अलैहि वसल्लम न हाइबिरंबा अइना ता आईगी पा हजरत यजीद रहमतुल्लाह अलैहि न दिनार खरा सदका की नियत तौरगा लौथोकी अमसुंग मधु मस्जिद मी अमगी मनाक थमलमी महागना कनागुंब दरकार लेबा मी ओइदा पीखिनबगिदमक आई मस्जिद चली आईसु दरकार लेबा मी ओइबना आईना महागोंदगी दिनार अदु लौरगा युमद लागे इपान हरगे अल्लाह के कसम नंगोंद पीगे हाइनदी आईना नियत तौखिदे अइन इपाबु नबी करीम सल्लल्लाहु अलैहि वसल्लम की मनाकत पूरग लाके अमसुंग वफम सिंह अदु तमलमे अल्लाह के नबी सल्लल्लाहु अलैहि वसल्लम न हाइबिरकी यजीद नहांग न सदका की नियत तौखी मधु की सवाब नहांग न फंखरे अदुगा मान नहांग न लौरिबा अदुना नहाकी ओइरे मधु सिजिनबा यारे हाय जख्रिबा हदीस खरा सिदा अल्लाह ताला ने कोई पुम नमकपु अमल तौबगी पांगल अदु पी नबी बोशनु